Minister Nongthaman Birena Northern Frontier Railways ki Chief Administrator Hitendra Goyal ga unaduna Manipur da rail lambi amadi masigi infrastructure sing ningtina fagatana bahotna bagi matangda wakhanakre. Naga ki tongan ba loop kayana Manipur amadi Myanmar ani ki tainaba mafam singda ngamkai sambal khana bahonaragliba asida yaningdaba fongdoknarakre. Amadi China amadi India ge lani ani ki marakta ungkhatnaba fibam thokraba matung ngarang ihanhanbo oina Prime Minister Narendra Modi amadi China gi President Xi Jinping ani ki marakta mai onsinadana wari sanaba hokre. Kurumjari ISCOM News bining tabiriba kwaipum namakpu aisul ki janambam na taram nokjari hauzik pau sandok napizari. Chief Minister Nongthaman Birena Assam ge Maligaon da leiba Northern Frontier Railways ki Chief Administrator Hitendra Goyal ga ngarang mahaki bangalo da unakre unab aduda Manipur da rail lambi amadi masigi infrastructure sing ningthina fagatana bahotna bada wakhana ki haire. Tangkhul Ajay Katamnao Long Haibadi Southern Tangkhul Students Union Amadi Zingso Katamnao Long Haibadi Eastern Tangkhul Students Union Anina Hauzik Center Badi State Anina Kamzong District ki manungda Indo-Myanmar border fencing tawbagi thabak paikhatnaba lauriba wari pasida yaningdaba phongdorakle. Mahiroi loop ani asiki maikaidagi border pillar number 6 amadi number 124 manakta border fencing tawna bahotnariba thawong asibu yaningdabu lakli maramasina border fencing tawbagi thabak khudakta handokadabani haina Southern Tangkhul Students Union ki President Yarjuiso Kashungna khangalakli. Nakalamaromda Naga People's Front NPF nasu Nagana tariba mafam sing sokna India amadi Myanmar ani ki marakta border fencing tawna bahonariba khongthang asibu akan mamong yaningdaba phongdorakli. NPF na hairi madudi ngamkai sambal khadringaida mai haurol degi leirakkiba chapchaba ngamkai paring khangdoklaga thabak paikhatkadabane adu natana hekta ngamkai sambal khajinba yaroi khage hairabasu puwari degi leiraklaba traditional boundary masak khangna masak hana khangdokadabani loinana mari lenaba singnasu hana pau faunaranggadabani haire. Because it's a bottle light. Yes. How do you think a bottle light? Tell me. Right. That's what. Manipur amadi Myanmar ga tainaba ngamkhai gi sarukta KNFB ni jingnaba singna amadi Myanmar gi lal haulup ama oiriba PDF ki apun bakhutpu amaga ngarang Myanmar da leiriba lal haulup singi apun bakangbu amaga khuthoknaba gi thaudokta lona thingkraba lal haulup PLA gi mioi ama amadi Pre-Park Progi mioi ani leikhidre haire. Atopa mioi amana Myanmar gi lal haulup singna fadna pukhibadagi mafam khangdana leiri haire. Ngarang ukrul amadi Myanmar ani ki tainaba lalim haina khangnaba mafam amada Awanopok State singi lal hauba khara leire haibadagi mafam aduda Myanmar gi lal hauba sing haibadi KNFB amadi PDF ki apun bakangbu amana changsilaktuna attack chatharakki. Maikayani ki marakta pung kaya khuthoknaraba matung PDF ki lal hauba anisu sikhibaga loinana PLA amadi Pre-Park Progi mioi ani sikhi haire. Ngarang ki khuthoknaba aduda asiana nangkraba mioi sing adugi manungda Captain Gulu amadi Boni Sana kauba mioi ani yawi haina thajanare. Adumoinamak thaudok aduda misimina kaya yamna yaukhibagi haiba chapchana hauzik faubagi oina khangba ngamdre. Uning thau kansi haibagi kholauda Directorate of Environment and Climate Change nangasi luwang sangbang gi koi badalaiba chingkhong singda uning thau gi chara thakhibaga loinana miyamda u chara singen thokre masidanatana luwang sangbu maning lekai gi community hall da plastic bottle bank sing suyen thokre
हाइरिबा थौरम असिगा मरी लेनना Stalking of fees, fingerlings in community ponds of Manipur haiduna Chief Minister gi meeting makhada laukhaliba program asigi manung channa leikai asidi leiriba pukri achobada yamlaba nga macha sing thadaki punna pangthok minaki bathoram ani asida Chief Minister N Biren gi loinabi Nongthomam Ongbi Hiaino Environment and Climate Change ki Director T Brajamani Fisheries ki Director H Balakrishna amade Tharam ani asibu sinlang liba Luang Sangban United Club Organization officials amadi lekai gi miyamna saruk yakhi ngasi gi tharam asigi mari leinana paumi sing da phongdokhibada en hiainu nahai lamdam asida mahausagi khal kai tharaktuna ainga sagi changda yamna henkalakli basi kannabagi pandamda lebak asigi Chief Minister gi liching makhada State Tree oiriba uning thau thabagi thabagasi paikhat pane loinana lamda asi ngada mipal lamdam asi ngada mipal tangdanabagi pandamda paikhalak liba program asi ki makhada nga macha sing asi thadabane mapandagi pusilakpa ngada phatraba chemical kaya ma yaubana chabada hakchang sokningai oi adubu lamdam asi gi ngadi chemical amata yaudabana chabada kaiba leite loinana ngasi thadariba nga si piklingaida phadokpiganu haiduna Manipur asi ngada mipan tangdaba ohilasi haiki Uning Toksar si akhoi mangi doraba si amuhanna yokhatna bagi tawta lekai khuding da satuna u thaba uning Toksar si thaba dagi akhoi green reversal loina ba u asangba kano oina ba thaba duga loina na fishery department ga su kano satminara ka akhoi gi nga ma sa mayam akhoi gi mapan dai pusakli lakli ba nga mayam se pusalakta na akhoi gi Manipur sida akhoi gi pothok se marang kaina phangna bagi damakta akhoi pangthok chapa program ni dana akhoi nga ma sa se thada dana akhoi gi afaba mapa laina te na sen da ba afaba nga har yaudaba organic oiba nga sa dana laina te na mayam nga thokna ba soina nga mayam pu thokduna mapan de pusla phose thingna ba du gi makha da thajabani adu si mayam nanna mayam da haijaningi je nga se pi ngai da phadok da ba sawra kan da ma pung mari phar kan da akhoi gi nga se ma akhoi gi function khudimok te yaudaba yadaba makalamani na akhoi ma si phajana pothok si yamna mara kai na pothoga akhoi gi semil on da su kana ba oina ba tawina si habasi mayam da haijar Meghalaya ki Chief Minister Conrad K Sangmana luchingtuna ngarang North Garo Hills Teleba Resu Belparada Meghalaya Cabinet Mifam Pangthokre ngarang ki Cabinet Mifam atuda Meghalaya Private Medical Institution Regulation of Admission Fixation of Fees and Reservation Ordinance Kumjalisingani Kunmari amadi Meghalaya Medical College Regulation and Admission into MBBS course Kumjalisingani Kunmari passed okay Cabinet na ordinance amasu passed okay bagaloina regulatory board ki mifam amuka nafam nabasu yanaki passed okriba ordinance si Meghalaya gi governor na ayaba pirakpa ngaikigani makhatana USTM PA Sangma Medical College su atuba matamda hangdok pahuragani masigi mathakta cabinet mifam aduna government lower primary upper primary natraga secondary amadi higher secondary school da sarva shiksha abhiyan SSA gi makhada oza oiba yabagi chahi sangdokpadasu ayaba piki masigi matungina masagi chahi nifumanga fawbada leiba mioi amana SSA gi oza oiba yagani loinana Meghalaya government na logadaba oza gi recruitment exam singda saruk yagadabani haire under sponsored seats of the government of Meghalaya as of today have to sign a bond indicating that as and when the student passes the examination and qualifies for performing as a doctor, as and when the interviews are called, we will be conditioned to giving them a job and offering them a job. But having said that, this bond is in operation until such time that government decides to withdraw the bond. We must have seen in other sectors of education, we still have government-sponsored seats. Engineering still has seats, then you have BDS still has seats, and we hope that
agriculture also still has seeds, and we hope that we will be able to maintain the promise to give them a job if they come back to the state. But the bonds of these additional costs that you must have noticed are no longer there. But government continues to sponsor candidates. Niyong kaina ngamkhay paringda lo na yadaba mawongda pot puthok pusin tawba putingnaba lakhalakliba khongthang amada Meghalaya Leba Border Security Force BSF ki kangbuna Meghalaya amadi Bangladesh ani ki tainaba ngamkhaydagi lupa lakh tara taruk hengadaba miramda lot na thadukpa yadaba potlam kaya fagat pangamkray Ngarang BSF ki mari suba battalion ki kangbu amana Bangladesh ta puthok kina bahonaramba San Kuntaret fagat pangamhauki Hairiba Shan Singadu matungda PPP Muktapurda khutsinakre nakal amadana BSF ki chamagamar fitara humde suba battalion nasu East Khasi Hills district ki International Border mayadagi che chang sudana Bangladesh lomda puthokna bahonaramba ake amaugi potlam sing pik thana yawba gari amasu fagat pangamki haire Ladakh ki nongpok thangbada leiba line of actual control LSC da hokki bajahi mari makhaida China amadi India gi lanmi ani ki marakta ungkhatnaba fibam thokraba matung ngarang ihan hanbo oina Prime Minister Narendra Modi amadi China gi President Xi Jinping ani ki marakta mai on sanaduna wari sanaba hokre nakal ani nangarang wari sanaba atu da leiba ani gi ngamkhai paringda ing tappa fibam hanjin hanba amagamaga gi marakta bahap tanhana afaba mari thamnaba haiba wafamna maru oina khanaki Wari sanabadu the China gi President Hai Laibak ani asina unari basida Malim gi atopa Laibak singna kupna yengbaga loinana bab tanada batholakpa matamda matang tana ningthina loisina bohana mina ba adu tangai fade Russia gi Kazanda huzik chathariba BRICS mifam gi mataida luchingba ani nangarang unaki baduna Laibak ani gi lanmin singna line of actual control LSC gi mataida mahausagom patrolling chatpagi thabak tawduna makhatana ungkhanabagi fibam thokhandaba haiba wafam da suyanaki panbiai maduri kumjalusingani kun da Ladakh ta Laibak ani gi lanmin singi marak ungkhanaba fibam Thorakibada India gi lanmi kun amadi China gi lanmi mari sikhiba laikhrabane Thaudogasi matungda luchingba ani asi ningtina onsinaduna unakiba laikhidre masigi mathakta New Delhi na yumbu oiduna mamang jahida pangthokkiba G20 summit adudasu presidency saruk yaba lakhide Loisilakpada maroiba pau amukahana pizari Chief Minister Nongthaman Birena Northern Frontier Railways ki Chief Administrator Hitendra Goyal runaduna Manipur Rail Lambi amadi masigi infrastructure singning tina fagarana bhanabagi matangda wakhanakre Nagagi tongan beluk kayana Manipur amadi Myanmar ani ki tainaba mapam singda ngamkai sambal khana bhonarakliba sida yaningdaba phongdoknarakre amadi China amadi India gi lanmi ani ki marakta ungkhatnaba fibam thokraba matung ngarang ihan hanbu oina Prime Minister Narendra Modi amadi China ki President Xi Jinping ani ki marakta mai on sanaduna wari sanaba hokre Pungjasi fawbagena sandokchaba ISCOM News matanga sida loijare makhataba pawgidamak ISCOM News pu mideng taduna leipiu